ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤꯗꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯃꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯕꯅꯤꯗ꯫ ꯉꯥꯏꯍꯥꯛꯇꯅꯤ ꯀꯨꯏꯔꯛꯂꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯗꯧꯔꯤꯗꯀꯣ ꯃꯁꯤ꯫ ꯃꯄꯥꯅ ꯑꯃꯨꯛ ꯍꯪꯂꯛꯂꯗꯤꯅꯦ ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯂꯅꯤ ꯇꯧꯔꯤꯕꯁꯤ꯫ ꯑꯩꯅ ꯍꯥꯏꯗꯤ ꯃꯥ ꯑꯉꯥꯡ ꯅꯠꯇꯦ ꯍꯥꯏꯕꯅꯤꯗ꯫ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯒꯅꯤ꯫ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤ ꯄꯣꯛꯄꯕꯨꯅꯦ ꯑꯃꯠꯇ ꯍꯦꯛ ꯈꯣꯡꯒꯨꯜ ꯇꯥꯕ ꯍꯥꯏꯕꯗꯨ ꯌꯥꯎꯗꯦꯗ꯫ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯨꯗ ꯃꯩ ꯀꯟꯅ ꯍꯧꯒꯠꯂꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯏꯪꯒ ꯏꯪꯕꯅꯤ, ꯃꯁꯤꯗ ꯍꯦꯛꯇ ꯃꯩ ꯊꯤꯛꯏ꯫ ꯃꯆꯥ ꯅꯤꯡꯉꯣꯜ ꯉꯥꯛꯇ ꯑꯅꯤ ꯄꯣꯛꯏ꯫ ꯑꯍꯜ ꯑꯗꯨꯃꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯊꯥ 3ꯃꯨꯛ ꯁꯨꯈ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒ ꯃꯈꯣꯏ 3 ꯂꯩꯃꯤꯟꯅꯔꯤ꯫ ꯃꯩꯗꯣ ꯍꯧꯒꯠꯇꯨꯅ ꯈꯣꯡꯍꯥꯝꯕꯨꯜꯗꯨ ꯁꯠ ꯊꯥꯡꯒꯠꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯃꯪꯂꯦꯝꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯦ, "ꯏꯁꯤꯡ ꯊꯥꯡꯒꯠꯄꯗ ꯉꯥꯏꯔꯤꯕ꯭ꯔꯥ?" "ꯉꯥꯏꯔꯤꯌꯦ꯫ ꯃꯩꯁꯦ ꯁꯤꯟꯅꯕꯤꯔꯝꯃꯨ, ꯑꯩ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯒꯦ." ꯐꯝꯊꯗꯨꯅ, "ꯅꯠꯇꯦ, ꯅꯆꯥꯅꯨꯄꯤꯕꯨ ꯂꯩꯕ ꯎꯗꯦ. ꯃꯥꯕꯨ ꯀꯗꯥꯏꯗ ꯆꯠꯈꯤꯕꯒꯦ?" ꯁꯅꯥꯇꯣꯝꯕꯤ ꯈꯨꯝꯗ ꯌꯥꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯃꯃꯥꯟꯅꯕꯤꯒꯤ ꯊꯕꯛ ꯑꯃ ꯆꯠꯅꯤ ꯍꯥꯏꯔꯝꯕꯅꯤ." "ꯀꯩꯅꯣ, ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇꯕꯁꯤꯕꯣ? ꯃꯥꯕꯨ ꯀꯔꯤ ꯊꯕꯛꯅꯤ ꯍꯥꯏꯒꯦꯅꯦ? ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯃꯁꯤ ꯑꯉꯥꯡꯁꯦ." ꯑꯩ ꯃꯗꯨꯃꯗꯤ ꯈꯪꯗꯦ." ꯃꯁꯤꯗ ꯃꯪꯂꯦꯝꯅ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯀꯟꯈꯠꯅ, "ꯈꯪꯗꯦ ꯍꯥꯏꯗꯤ ꯀꯩꯅꯣ? ꯅꯆꯥ ꯅꯠꯇ꯭ꯔꯥ? ꯊꯦꯡꯂ ꯃꯝꯂꯕ ꯑꯁꯤ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦ꯫ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯂꯕꯗꯤ ꯀꯝꯗꯧꯅꯤ?" "ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ." "ꯅꯪꯅ ꯍꯦꯛꯇ ꯈꯪꯖꯤꯜꯂꯛꯏꯅꯦ꯫ ꯅꯪ ꯆꯩ ꯌꯥꯝꯅ ꯅꯤꯔꯕꯅꯤ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯅꯪꯅ ꯌꯥꯝꯅ ꯃꯅꯤꯡ ꯇꯝꯍꯜꯂꯦꯕ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤꯅꯦ꯫ ꯑꯃꯝ ꯑꯊꯦꯡ ꯑꯁꯤꯗ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯄ ꯃꯇꯝꯗ ꯑꯎꯕ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯅꯪꯕꯨ ꯃꯁꯤ ꯈꯪꯗ꯭ꯔꯥ ꯍꯥꯏꯕꯅꯤ? ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯪ ꯑꯣꯏꯅ ꯆꯩ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ." ꯑꯁꯨꯝꯅ ꯍꯦꯛꯇ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯃꯃꯥꯗ ꯇꯥꯏꯅꯕꯤ꯫ ꯃꯁꯤꯕꯨ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯔꯥꯜꯂ? ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛꯇ ꯊꯥꯗꯣꯛꯈꯤꯕ꯭ꯔꯥ? ꯃꯥꯁꯨ ꯈꯪꯏ ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕ꯫ ꯅꯨꯄꯤ ꯑꯃꯅ ꯌꯨꯝꯗ ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕ ꯑꯁꯤ ꯃꯤꯋꯥ ꯇꯥꯐꯝꯒꯤ ꯃꯁꯛꯅꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯤꯕ ꯑꯗꯨꯗ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯃꯃꯥꯡꯂꯣꯝꯗ ꯑꯣꯏꯅ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯃꯪꯂꯦꯝꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯅꯕꯒꯤ ꯃꯑꯣꯡꯗ, "ꯅꯆꯥꯕꯨ ꯁꯦꯟꯅꯧꯀꯣ. ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯃꯃꯥ ꯅꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ." ꯃꯩ ꯑꯃꯨꯛ ꯇꯤꯛꯍꯧꯏ꯫ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯅꯁꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯃꯃꯥꯗ ꯇꯥꯏꯁꯤꯟꯅꯩ꯫ ꯃꯈꯣꯏꯒꯤꯁꯨ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯕꯁꯤ ꯍꯦꯛ ꯀꯥꯎꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ꯫ ꯃꯁꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯉꯁꯤꯒꯤ ꯃꯤꯑꯣꯏꯕꯒꯤ ꯈꯨꯟꯅꯥꯏꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯁꯤ ꯊꯣꯛꯂꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ꯫ ꯃꯁꯤ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯕ ꯃꯆꯥꯅꯤ꯫ ꯃꯍꯥꯛ ꯊꯛ ꯑꯩꯅꯦ ꯃꯤꯋꯥ ꯃꯩꯁꯥ ꯌꯥꯝꯅ ꯅꯪꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯍꯜꯂꯛꯈꯤꯁꯅꯨ ꯃꯍꯥꯛ." ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯅ ꯀꯔꯤꯅꯣ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯅꯪ ꯉꯥꯏꯈꯣ. ꯅꯨꯃꯤꯠꯅ ꯈꯝ ꯊꯦꯡꯅ ꯇꯥꯈ꯭ꯔꯕ ꯑꯁꯤ ꯐꯥꯎꯕ ꯅꯪ ꯀꯗꯥꯏꯗ ꯆꯠꯀꯦ? ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯒ ꯂꯩꯒꯦ? ꯃꯁꯤ ꯅꯀꯣꯛꯇꯨ ꯌꯥꯎꯗꯕ꯭ꯔꯥ ꯅꯪ? ꯅꯃꯤꯠꯇꯣ ꯇꯥꯡꯕ꯭ꯔꯣ? ꯀꯗꯥꯏ ꯆꯠꯀꯦꯕ ꯅꯪ?" ꯃꯈꯨꯠꯇꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯁꯨꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯂꯦꯝꯕꯤꯅ ꯈꯨꯝꯃꯤ, "ꯑꯩ ꯉꯁꯥꯏꯅ ꯏꯃꯥꯗ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯗꯤ." "ꯃꯗꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕꯔꯅꯦ? ꯑꯩꯅ ꯅꯉꯣꯟꯗ ꯉꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯅ ꯆꯠꯊꯣꯛꯂꯁꯨ ꯃꯝꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯌꯧꯔꯛꯅꯕ ꯍꯥꯟꯅ ꯍꯣꯠꯅꯧ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯅꯦ." "ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯗ? ꯌꯥꯗꯕꯩꯅꯦ ꯊꯦꯡꯂꯤꯁꯦ. ꯑꯩꯕꯨ ꯁꯥꯟꯅꯔꯒ ꯂꯩꯕꯗꯨ ꯃꯉꯥꯏꯈ꯭ꯔꯦ." ꯅꯪ ꯀꯩꯅꯣꯃ ꯌꯥꯝꯅ ꯇꯧꯔꯕꯅꯤ. ꯉꯥꯡꯕ ꯁꯛꯄꯅ ꯃꯔꯣꯜ ꯑꯃ ꯌꯥꯗ꯭ꯔꯤꯕ. ꯁꯣꯏꯔꯣꯏ ꯅꯄꯥꯅꯅꯦ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯂꯤꯕꯅꯤ." ꯂꯥꯡꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯩ ꯑꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ." "ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯑꯩꯁꯦ ꯅꯄꯥꯕꯨ ꯉꯁꯤꯒꯤ ꯃꯤꯋꯥ ꯌꯥꯝꯅ ꯇꯥꯔꯕꯅꯤ ꯈꯪꯂꯕ꯭ꯔꯥ? ꯅꯣꯡꯃꯗꯤ ꯅꯍꯥꯛ ꯊꯛꯇ ꯅꯃꯥ ꯑꯩꯁꯦ ꯅꯄꯥꯕꯨꯡꯒꯤ ꯆꯩ ꯆꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ."
ꯉꯁꯤꯅ ꯍꯦꯛꯇ ꯆꯦꯟꯈꯤꯗꯧꯕꯒꯤ ꯃꯑꯣꯡꯗ ꯍꯩ ꯇꯥꯅꯤꯡꯗꯦ ꯄ꯭ꯔꯞ ꯆꯪ ꯅꯊꯧ ꯁꯠ ꯇꯧ ꯍꯣꯏ ꯇꯧꯅꯤꯌꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯖꯩ ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯋꯥꯏ ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯌꯥꯝꯅ ꯋꯥꯏꯀꯣ ꯀꯣꯛꯅ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯤ ꯃꯁꯤꯗ ꯏꯆꯥ ꯅꯤꯡꯉꯣꯜꯅ ꯀꯔꯤꯅꯣꯃ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯨꯝꯅꯃꯛꯀꯤ ꯇꯥꯏꯅꯐꯝꯁꯦ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤꯗ ꯍꯦꯛꯇ ꯑꯣꯏꯕ ꯇꯨꯍꯣꯂꯤꯗꯀꯣ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯃꯊꯟꯇ ꯄꯦꯟꯗꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯖꯩ ꯇꯨꯃꯤꯟꯅ ꯂꯩꯅꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯦ ꯀꯦꯊꯕꯤꯗ ꯍꯥꯏꯔꯤ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯉꯥꯛꯇ ꯑꯅꯤꯅꯤꯗꯣ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯋꯥꯈꯜ ꯇꯥꯗꯦꯗ ꯏꯆꯦ ꯁꯅꯥꯇꯣꯝꯕꯤ ꯂꯨꯈ꯭ꯔꯦꯗꯀꯣ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯃꯃꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯅꯪꯅ ꯊꯦꯡꯅꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕꯅꯤ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯗꯕꯅꯣ ꯏꯆꯦ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯁꯤꯒꯤ ꯍꯥꯛꯇꯛꯇ ꯃꯤꯋꯥ ꯃꯩꯁꯥ ꯌꯥꯝꯅ ꯂꯥꯡꯈ꯭ꯔꯕꯖꯥꯠꯅꯤ ꯑꯩ ꯂꯩꯔꯤꯕ ꯃꯄꯥꯁꯤꯅꯒ ꯃꯔꯣꯟ ꯑꯃ ꯐꯤꯡꯒꯜꯂꯤ ꯈꯪꯗꯦ ꯑꯩ ꯏꯆꯦ ꯍꯥꯏꯅ ꯅꯆꯦ ꯑꯩꯒꯤꯗꯤ ꯂꯣꯏꯅ ꯍꯦꯛ ꯋꯥꯏ ꯁꯪꯂꯦꯗꯣ ꯅꯪꯒꯤꯗꯤ ꯅꯆꯥ ꯅꯤꯡꯉꯣꯜ ꯑꯃꯁꯨ ꯍꯣꯡꯒꯗꯕ ꯋꯥꯠꯂꯤꯀꯣ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯏꯆꯦ ꯃꯁꯤꯃꯁꯨ ꯄꯪꯀꯨꯏ ꯀꯨꯏꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯍꯟꯗꯛꯇꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯛꯏ ꯐꯠ ꯍꯦꯛꯇ ꯄꯥꯏꯈꯤꯒꯗꯕ ꯃꯥꯜꯂꯤ ꯍꯩꯃꯥ ꯑꯁꯦꯡꯕꯔꯣ ꯍꯥꯏꯁꯦ ꯍꯣ ꯑꯁꯦꯡꯕꯅꯦ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯍꯧꯅꯕꯤꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ ꯉꯔꯥꯡꯁꯨꯅꯦ ꯅꯨꯃꯤꯠꯅ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏꯕ ꯃꯗꯨꯗ ꯃꯄꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯈꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯃꯆꯥꯅ ꯀꯩꯅꯣꯃ ꯇꯧꯕꯩꯁꯨ ꯑꯩꯉꯣꯟꯗ ꯉꯥꯡꯅꯤ ꯑꯃ ꯇꯧꯕꯩꯁꯨ ꯑꯩꯉꯣꯟꯗ ꯆꯩꯅꯤ ꯑꯩ ꯋꯥꯈꯜ ꯇꯥꯗꯦꯗ ꯏꯆꯦ ꯍꯣ ꯅꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯍꯦꯛ ꯈꯟꯗꯣꯛꯎ ꯀꯩꯗꯧꯖꯔꯨꯅꯦꯒꯦ ꯌꯦꯡꯉꯨ ꯏꯆꯦ ꯑꯇꯣꯝꯕꯤ ꯑꯁꯤꯕꯨꯗꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕꯅꯤꯅ ꯈꯔ ꯐꯔꯤ ꯑꯍꯜ ꯑꯗꯨꯒꯤ ꯈꯟꯕꯗ ꯑꯩ ꯃꯝꯂꯕ ꯖꯥꯠꯅꯤ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯥꯅ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯗꯣꯏꯅꯣ ꯑꯁꯤꯅꯤ ꯅꯤꯡꯊꯝ ꯊꯥꯒ ꯑꯣꯏꯕ ꯑꯁꯤꯗ ꯏꯪꯉꯤ ꯀꯥꯏꯅꯅꯦ ꯊꯦꯡꯅꯒ ꯍꯧꯒꯠꯂꯝꯗꯧꯔꯤꯕ ꯄꯣꯠꯅꯤ ꯇꯧꯔꯝꯃꯣꯏꯗ ꯑꯗꯨꯗꯤ ꯃꯊꯧ ꯃꯁꯛ ꯈꯪꯂꯝꯅꯤ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯏꯆꯦ ꯃꯥꯒꯤ ꯃꯤꯍꯨꯜ ꯑꯃ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯏ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯃꯥꯅ ꯇꯧꯅꯤꯡꯂꯒ ꯇꯧꯅꯤꯡꯗ꯭ꯔꯒ ꯍꯦꯛꯇ ꯂꯩꯔꯝꯗꯧꯔꯤꯕ ꯄꯣꯠꯅꯤ ꯍꯣ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯇꯧꯔꯤꯕ ꯑꯣꯏꯔꯤꯅꯤ ꯃꯥꯅꯗꯤ ꯑꯗꯨꯝꯅ ꯇꯧꯕ ꯃꯗꯨꯒꯤ ꯃꯤꯋꯥꯗꯤ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯑꯩꯅꯅꯤ ꯇꯥꯗꯧꯔꯤꯕꯁꯤ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧ ꯃꯅꯦ ꯃꯀꯨꯅ ꯀꯔꯤ ꯍꯥꯏꯔꯝꯒꯅꯤ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥꯅ ꯌꯨꯝꯕꯥꯜꯂꯣꯟ ꯃꯆꯦꯠ ꯑꯃꯠꯇ ꯇꯝꯕꯤꯔꯛꯇ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯝꯒꯗꯣꯏꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯁ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ ꯉꯝꯅꯕ ꯃꯔꯥꯏꯅ ꯂꯩꯖꯔꯝꯁꯅꯤ ꯅꯪꯅꯅꯦ ꯁꯤꯗ ꯅꯊꯟꯇ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯒ ꯍꯦꯟꯅ ꯅꯀꯣꯛ ꯁꯥꯅꯕꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯏꯅꯥꯎꯁꯤꯗꯤ ꯈꯟꯗꯕ ꯍꯦꯛꯇ ꯉꯝꯂꯛꯇꯦꯅꯦ ꯏꯆꯦ ꯑꯁꯦꯡꯕꯅꯤ ꯁꯅꯥꯇꯣꯝꯕꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯒꯤꯗꯃꯛꯇ ꯃꯊꯥꯕꯨ ꯁꯥꯒꯗ꯭ꯔꯥ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤꯕꯨ ꯁꯥꯒꯗ꯭ꯔꯥ ꯈꯟꯐꯝ ꯑꯃ ꯍꯦꯛ ꯈꯪꯗꯦ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯁꯅꯥꯇꯣꯝꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯣꯟꯊꯣꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯦ ꯃꯊꯥ ꯁꯥꯏ ꯏꯃꯨꯡꯗꯅꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯒ ꯐꯝꯃꯤꯟꯅꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯗꯕ ꯇꯧꯅꯨ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯒꯅꯨ ꯑꯩꯅꯦ ꯁꯥꯎꯖꯔꯛꯀꯅꯤ ꯀꯩꯅꯣ ꯏꯃꯥꯗ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯅꯤ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯄ ꯉꯝꯂꯔꯣꯏ ꯑꯩ ꯁꯤꯗ ꯑꯁꯨꯝ ꯂꯩꯔꯅꯤ ꯍꯩ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯅꯪꯕꯨ ꯂꯩꯁꯥꯕꯤꯔꯣ ꯅꯪ ꯋꯥꯈꯜ ꯈꯜꯂꯒ ꯋꯥ ꯉꯥꯡꯉꯨꯍꯦ ꯅꯪ ꯑꯗꯨꯛ ꯌꯥꯝꯅ ꯃꯥꯏ ꯆꯥꯟꯅꯗꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯃꯈꯥ ꯇꯥꯅ ꯂꯩꯗꯣꯏꯅꯣ ꯑꯩꯁꯨ ꯏꯃꯥ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯕꯅꯤ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯒ ꯑꯩ ꯂꯩꯕꯅꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯒꯤꯅꯤ ꯅꯆꯥ ꯑꯩꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯤꯗ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯗ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯥꯗ ꯑꯃꯨꯛ ꯆꯠꯄ ꯑꯩ ꯉꯝꯂꯔꯣꯏ ꯑꯩ ꯁꯤꯗ ꯑꯁꯨꯝ ꯂꯩꯔꯅꯤ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯅꯪꯅꯦ ꯆꯩ ꯂꯥꯛꯀꯅꯤ ꯌꯨꯝ ꯄꯥꯟꯕ ꯑꯁꯤꯕꯨ ꯐꯥꯒꯤꯔꯣ ꯌꯨꯝ ꯄꯥꯟꯕ ꯑꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕꯒꯨꯝꯕꯔ ꯍꯥꯏꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯌꯥꯝꯅ ꯇꯧ ꯆꯠꯂꯣ ꯅꯄꯥꯕꯨꯡ ꯇꯥꯔꯕꯗꯤꯅꯦ ꯁꯣꯏꯗꯅ ꯁꯥ ꯂꯥꯟ ꯁꯥꯕ ꯇꯥꯔꯦ ꯈꯪꯗꯦ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯑꯔꯦꯞꯄꯅꯤ ꯑꯩꯗꯤ ꯍꯜꯂꯔꯣꯏ ꯅꯪ ꯆꯠꯂꯔꯣꯏ ꯅꯪ ꯆꯠꯂꯔꯣꯏꯗ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯕ ꯏꯃꯥꯅ ꯑꯩꯕꯨ ꯐꯨꯒꯦꯔꯥ ꯍꯥꯠꯀꯦꯔꯥ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯂꯔꯣꯏ ꯁꯤꯗ ꯁꯨꯝ ꯂꯩꯔꯅꯤ ꯁꯅꯥꯇꯣꯝꯕꯤ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯊꯦꯝꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏ ꯌꯦꯡꯉꯣꯏ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯅ ꯀꯔꯤꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯒꯗꯣꯏꯅꯣ
ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯖꯕ ꯊꯕꯛ ꯅꯠꯇꯦ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯏꯃꯥ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯅꯦꯝꯗꯣ ꯑꯩꯒ ꯃꯥ ꯌꯥꯝꯅ ꯆꯥꯟꯅꯗꯦ ꯍꯥꯏꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯎꯕꯒꯤ ꯃꯍꯨꯠꯇ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯏ ꯁꯤꯗꯕꯨ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯗꯣꯏꯅꯣ ꯑꯩꯕꯨ ꯏꯪꯈ꯭ꯔꯕ ꯏꯪꯊꯝꯊꯥꯒꯤ ꯑꯌꯨꯛ ꯑꯁꯤꯗ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖꯗꯦ ꯆꯥꯛ ꯊꯣꯡꯗꯦ ꯑꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯄꯉꯥꯡꯇ ꯉꯥꯡꯂꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯆꯥ ꯑꯩꯗꯁꯤꯡꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯇꯜꯂꯤ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩꯒ ꯃꯥ ꯌꯥꯝꯅ ꯆꯥꯟꯅꯗꯦꯕ ꯌꯦꯡꯉꯣꯏ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯅꯪꯅ ꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯆꯠꯈꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯔꯣꯏ ꯂꯣꯏꯅꯅꯦ ꯍꯣꯡꯗꯣꯛꯂꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯅꯅꯦꯝꯅ ꯀꯣꯟꯅ ꯉꯥꯡꯂꯤꯕꯗꯣ ꯅꯪꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯁꯤ ꯏꯆꯥꯁꯤꯗꯤ ꯃꯈꯣꯏꯅ ꯐꯅ ꯉꯥꯡꯂꯁꯨ ꯇꯥꯁꯤꯜꯂꯨꯅꯨ ꯃꯥꯟꯅꯔꯨꯅꯨ ꯅꯪꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯔꯩꯌꯨ ꯍꯣ ꯂꯩꯔꯝꯃꯦ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯕ ꯂꯩꯔꯝꯃꯦ ꯃꯥꯒ ꯃꯥꯟꯅꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯃꯈꯥ ꯇꯥꯅ ꯅꯆꯥ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯕꯗꯤꯅꯤ ꯏꯃꯥ ꯅꯣꯡꯃꯗꯤ ꯅꯆꯥ ꯑꯩꯁꯦ ꯁꯣꯏꯗꯅ ꯃꯤꯍꯥꯠꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯣꯏꯕ ꯑꯗꯨꯒꯤ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯥꯛꯍꯧꯔꯕꯅꯤ ꯁꯅꯥꯇꯣꯝꯕꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯅꯪꯕꯨ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯗꯣꯏꯅꯣ ꯅꯄꯥꯕꯨꯡ ꯁꯣꯏꯗꯅ ꯍꯜꯂꯛꯂꯅꯤ ꯅꯄꯥꯕꯨꯡ ꯍꯜꯂꯛꯂꯗꯤꯅꯦ ꯁꯣꯏꯗꯅ ꯋꯥ ꯑꯃ ꯊꯣꯛꯅꯔꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯁꯤ ꯆꯠꯂꯣꯕ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯦꯕ ꯆꯠꯂꯣꯏ ꯍꯥꯏꯕ ꯆꯠꯂꯣꯏꯌꯦ ꯑꯩꯗꯤ ꯁꯤꯗ ꯂꯩꯔꯅꯤ ꯍꯥꯏꯌꯦꯗꯅ 이마기 이베마 이함나 와 마카타락라노 이마 뚜민나 레이로 야리 이베마 năng 이마나 하이리보 와세 아묵다 다오 그이도게 아이네 아이 삐라바 자니 해 희기 라이박 아시부 까리노 하이바 닝올 뽁비기 마라이박 하이바도 아시로 아이네 아이 이차 닝올가 뽁자바 아마떼 핵 맘자드레 해 이함나 강래노 바 이마 나 짜야 묵다 뚜민나 레이게바 이마 턱비로 야리 năng 레이바 야로이 하이바니 탱크니 짠노 라오 하이바 아스 이퀄 마시 와양강이다 아이함나 딸리다 헤이 아무것도 다른 라오 딸래 하이라가 라오 하이라가 마시 딸래 하이바니 이마 아이 엄마들도 숨자리 핵잘라로이 아이 시들 레이라니 하이바 마시 뭐니 마시 짤로이디 짤라로이 능 짤라로이 짤로이 에이 마시 어두워이디 하이두나 마자기 마콧 아두다 다 빠이두나 핵다 캉징징이 짤로 라오 하이바니 뻘뻘 짤로 라오 나 아스 이마 잉딸래 하이바니 타도어세 헤이 ꯌꯥꯝꯅ ꯊꯨꯅ ꯅꯪ ꯆꯠꯂꯣ ꯆꯠꯂꯣꯏ ꯍꯥꯏꯕ ꯊꯥꯗꯣꯛꯑꯁꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯍꯦꯛꯇ ꯆꯤꯡꯅꯩ ꯇꯁꯦꯡꯅ ꯁꯅꯥꯇꯣꯝꯕꯤꯗꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯕꯅꯤ ꯃꯪꯂꯦꯝ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥ ꯅꯨꯄꯤꯒꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯥꯎꯕꯩ ꯀꯩꯕꯩ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯗꯧꯅꯔꯕ ꯅꯃꯥꯅ ꯆꯥꯅꯈꯣꯏ ꯑꯅꯤ ꯀꯩꯗꯧꯅꯔꯕ ꯈꯣꯟꯐꯝ ꯑꯁꯤꯗ ꯁꯅꯥꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯝꯕ ꯑꯗꯨ ꯐꯠ ꯍꯦꯛ ꯊꯥꯗꯣꯛꯈꯤ ꯃꯄꯨꯔꯣꯏꯕꯒꯤ ꯂꯦꯞꯂꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯅ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩ ꯂꯩꯕꯥꯛ ꯂꯩꯁꯨ ꯃꯄꯥꯕꯨ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈ꯭ꯔꯦ ꯃꯪꯂꯦꯝꯅ ꯑꯃꯨꯛꯀ ꯀꯩꯗꯧꯅꯔꯦ ꯍꯥꯏꯕꯅꯣ ꯁꯅꯥꯇꯣꯝꯕꯤꯅ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯀꯩꯁꯨ ꯇꯧꯗꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏ ꯁꯦꯡꯅ ꯈꯨꯝꯃꯨ ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯆꯥꯠꯈ꯭ꯔꯦ ꯀꯔꯝ ꯇꯧꯅꯤ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯪꯂꯦꯝꯅ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯕꯨ ꯁꯤꯗ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯥ ꯀꯔꯤꯅꯣ ꯂꯩꯕꯥꯛ ꯂꯩ ꯃꯥꯁꯨ ꯈꯨꯝꯐꯝ ꯑꯃ ꯏꯈꯪ ꯍꯦꯛ ꯈꯪꯗꯦ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤ ꯐꯝꯃꯨꯗꯅ ꯅꯠꯇꯦ ꯂꯥꯛꯅꯤ ꯍꯥꯏꯔꯕꯗꯤ ꯏꯆꯥꯕꯨ ꯉꯟꯇꯥꯅ ꯂꯥꯛꯄ ꯀꯩꯗꯧꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯃꯝꯈ꯭ꯔꯅꯤ ꯑꯩ ꯃꯃꯥ ꯅꯆꯥ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯄꯤꯖ ꯄꯤꯊꯛꯇꯧꯀꯣ ꯑꯗꯨꯒ ꯆꯠꯍꯟꯈꯣꯀꯣ ꯊꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯥꯏꯌꯨꯅꯤ ꯀꯩꯗꯧꯔꯕ ꯂꯩꯕꯥꯛ ꯂꯩꯅ ꯑꯃꯨꯛ ꯄꯥꯕꯨꯡ ꯑꯩ ꯃꯪꯂꯦꯝ ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯈꯤꯕ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯇꯥꯍꯧꯏ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯃꯃꯥ ꯑꯩꯒꯤ ꯂꯨꯈꯨꯝꯗ ꯂꯩꯕ ꯆꯩꯁꯨꯗꯣ ꯅꯪ ꯑꯃꯨꯛꯇ ꯂꯧꯔꯨꯁꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯏꯉꯛꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯀꯔꯤꯒꯤ ꯆꯩꯁꯨꯅꯣ ꯍꯣꯏ ꯄꯨꯔꯛꯎꯅꯦ ꯍꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯄꯨꯔꯛꯎ ꯍꯥꯏꯕꯅꯤꯅꯦ ꯁꯅꯥꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯐꯠ ꯍꯦꯛꯇ ꯊꯣꯛꯈꯤ ꯃꯄꯨꯔꯣꯏꯕꯒꯤ ꯐꯝꯖꯥꯎ ꯇꯝꯅ ꯆꯠꯂꯤ
ꯂꯨꯈꯨꯝꯗ ꯂꯩꯔꯤꯕ ꯆꯩꯁꯨꯗꯨ ꯇꯥꯞꯄꯥꯏ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯐꯦꯠ ꯑꯁꯨꯝꯅ ꯈꯜꯂꯤ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯇꯥꯍꯧꯔꯕ ꯖꯥꯠꯂꯥ ꯁꯣꯏꯗꯅ ꯇꯥꯔꯝꯂꯅꯤ ꯃꯥꯅ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥꯅꯦꯕ ꯑꯁꯤ ꯃꯥꯅ ꯆꯩꯁꯨ ꯄꯨꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯤꯒꯦ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯑꯥꯗ ꯆꯠꯂꯔꯣꯏ ꯁꯤꯗ ꯂꯩꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯆꯩꯁꯨ ꯑꯁꯤꯅ ꯀꯜꯂꯒ ꯍꯦꯛꯇ ꯇꯥꯜꯂꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯐꯨꯍꯟꯒꯦ ꯃꯃꯥ ꯑꯩꯅ ꯉꯁꯥꯏꯅ ꯃꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯆꯩ ꯆꯥꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯐꯨꯍꯟꯒꯦꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯆꯠꯂꯤ ꯂꯩꯕꯥꯛ ꯂꯩꯗꯤ ꯃꯃꯥꯅ ꯆꯩꯁꯨ ꯄꯥꯏꯗꯨꯅ ꯄꯨꯔꯛꯄ ꯑꯗꯨꯗ ꯀꯤꯕ ꯑꯃ ꯐꯥꯎꯏ ꯆꯩꯁꯨ ꯑꯁꯤ ꯃꯄꯥꯅ ꯍꯦꯛ ꯃꯃꯥꯕꯨ ꯐꯨꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯩ ꯇꯁꯦꯡꯅ ꯁꯅꯥꯇꯣꯝꯕꯤ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯗꯨꯉꯩ ꯃꯇꯝꯗ ꯆꯩꯁꯨ ꯑꯁꯤꯅ ꯃꯉꯣꯟꯗ ꯐꯨꯏ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯂꯨꯏ ꯃꯄꯨꯔꯣꯏꯕꯗ ꯄꯤ ꯁꯤꯗ ꯂꯩꯔꯤ ꯆꯩꯁꯨ ꯍꯥꯏꯕꯗꯣ ꯃꯪꯂꯦꯝ ꯆꯩꯁꯨ ꯑꯗꯨꯕꯨ ꯇꯥꯞ ꯂꯧꯗꯨꯅ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗ ꯍꯦꯛꯇ ꯆꯩꯁꯨ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯜꯂꯤ ꯁꯅꯥꯇꯣꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯍꯣꯏ ꯃꯁꯤꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯣꯏ ꯃꯥ ꯀꯩꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯣꯏ ꯅꯥꯏ ꯍꯥꯏꯕꯅꯦ ꯅꯥꯏ ꯍꯥꯏꯕꯅꯦ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ ꯃꯪꯂꯦꯝꯅ ꯍꯥꯏ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯅꯍꯥꯟꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯆꯥꯕꯨ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯅꯪꯕꯨ ꯋꯥꯔꯛꯄ ꯇꯥꯔꯤꯗꯅ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯀꯜꯂꯤ ꯍꯣꯏ ꯃꯥ ꯅꯥꯏ ꯍꯥꯏꯕ ꯑꯩꯅ ꯀꯔꯤ ꯂꯥꯟꯒꯦ ꯁꯤꯗ ꯀꯔꯤ ꯅꯨꯄꯥꯅꯣ ꯍꯥꯏꯕꯅꯤꯗ ꯁꯤꯕꯣ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯑꯁꯨꯝꯅ ꯇꯥꯏꯅꯕ ꯁꯤꯕꯣ ꯑꯩꯅꯔꯣ ꯂꯩꯕꯥꯛ ꯂꯩ ꯃꯤꯍꯨꯜ ꯁꯨꯔꯛꯇ꯭ꯔꯤ ꯃꯄꯥꯒꯤ ꯆꯩꯁꯨ ꯑꯗꯨꯅ ꯃꯥꯕꯨꯁꯨ ꯁꯣꯏꯗꯅ ꯀꯜꯂꯛꯂꯅꯤ ꯍꯥꯏꯅ ꯈꯜꯂꯛꯂꯤ ꯑꯩ ꯁꯣꯏꯗ꯭ꯔꯦ ꯑꯩ ꯁꯤꯗ ꯄꯟꯊꯅ ꯂꯩꯕ ꯆꯨꯝꯗ꯭ꯔꯦ ꯑꯩ ꯆꯠꯆꯍꯧꯔꯒꯦ ꯏꯃꯥꯅ ꯏꯃꯥꯒꯤ ꯊꯣꯛꯄ ꯑꯁꯤ ꯈꯟꯗꯨꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯥꯕꯨꯡ ꯅꯆꯥ ꯑꯩ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯁꯨꯝ ꯂꯥꯛꯂꯝꯕꯅꯤ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯐꯠ ꯍꯦꯛꯇ ꯃꯄꯥꯗ ꯊꯣꯛꯈ꯭ꯔꯦ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ ꯑꯣꯟꯊꯣꯛꯄꯅꯤ ꯁꯅꯥꯇꯣꯝꯕꯤ ꯆꯩ ꯆꯥꯔꯦ ꯍꯟꯅꯨꯊꯪ ꯑꯁꯤꯗ ꯁꯅꯥꯇꯣꯝꯕꯤ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯨꯠ ꯀꯞꯄꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯆꯪꯂꯛꯏ ꯊꯣꯡꯒꯥꯜ ꯃꯌꯥ ꯈꯖꯤꯛ ꯍꯦꯟꯗꯣꯛꯂꯒ ꯃꯆꯦꯒ ꯊꯦꯡꯅꯔꯝꯃꯤ ꯃꯆꯦꯅ ꯃꯉꯣꯟꯗ ꯀꯔꯤꯅꯣ ꯍꯥꯏꯐꯦꯠ ꯋꯥ ꯍꯥꯏꯔꯝꯃꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ ꯑꯗꯨꯝ ꯌꯨꯝꯗ ꯆꯪꯂꯛꯄꯅꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯀꯩꯅꯣ ꯍꯅꯨꯊꯪ ꯑꯁꯤꯗ ꯑꯗꯨꯛ ꯅꯊꯃꯣꯏ ꯁꯣꯛꯅꯒ ꯀꯞꯂꯤꯕ ꯑꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯍꯪꯂꯒ ꯁꯨꯝ ꯀꯞꯂꯒ ꯂꯩ ꯅꯠꯇꯦ ꯏꯃꯥ ꯄꯥꯕꯨꯡꯅꯒ ꯍꯧꯖꯤꯛꯄꯨ ꯏꯃꯥꯒ ꯀꯥꯏꯅꯔꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯏꯅ ꯍꯥꯏꯕ ꯁꯅꯥꯇꯣꯝꯕꯤ ꯁꯥꯎꯕꯩ ꯂꯥꯛꯄꯩ ꯇꯧꯅ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯍꯩꯃꯥ ꯃꯇꯥ ꯑꯃꯅꯤꯅ ꯃꯤꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯨ ꯈꯨꯝꯗꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯄꯥꯒꯤ ꯆꯩ ꯆꯥꯍꯜꯂꯦꯗꯅ ꯅꯈꯣꯏ ꯄꯦꯜꯂꯣ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯤ ꯑꯩ ꯀꯩꯝ ꯈꯪꯗꯦꯀꯣ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦꯗꯅ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤꯒꯤ ꯃꯔꯥꯏꯕꯛ ꯍꯥꯏꯕꯗꯣ ꯑꯩ ꯍꯤꯡꯖꯅꯤꯡꯗ꯭ꯔꯦꯗ ꯑꯩ ꯅꯠꯇꯦ ꯏꯃꯥ ꯑꯩꯈꯣꯏ ꯆꯦ ꯂꯥꯛꯂꯝꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯏꯆꯦꯅ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯔꯝꯒꯦꯕ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯍꯥꯏꯕꯅꯦ ꯏꯃꯥꯅ ꯀꯞꯄꯗꯨꯗ ꯍꯪꯕꯅꯤ ꯀꯩꯅꯣ ꯅꯈꯣꯏ ꯐꯠꯇꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯅꯈꯣꯏ ꯐꯠꯇꯕ ꯉꯥꯛꯇꯅꯦꯕ ꯏꯁ ꯑꯩꯒ ꯄꯪꯄꯛꯇ ꯄꯛꯁꯤꯜꯂꯛꯏ ꯑꯩ ꯌꯥꯎꯔꯛꯀꯅꯣ ꯏꯃꯥ ꯀꯩꯅꯣ ꯈꯪꯗꯦ ꯀꯞꯍꯧꯔꯣ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅꯀꯣ ꯑꯣꯟꯁꯤꯜꯂꯛꯂꯗꯅ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯀꯞꯊꯣꯛꯏ ꯀꯞꯅꯤꯡꯗ꯭ꯔꯁꯨ ꯃꯄꯤꯗꯨ ꯁꯨꯡꯗꯨꯅ ꯄꯦꯟꯅ ꯍꯦꯛ ꯀꯞꯊꯣꯛꯏ ꯑꯃ ꯇꯧꯕꯒꯤꯁꯨ ꯃꯉꯣꯟꯗ ꯑꯃ ꯇꯧꯕꯒꯤꯁꯨ ꯃꯉꯣꯟꯗ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯁꯤꯕꯨ ꯃꯥꯇꯒꯤ ꯃꯆꯥꯔ ꯍꯦꯛ ꯇꯧꯔꯒ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯃꯉꯣꯟꯗ ꯇꯥꯕ ꯃꯍꯥꯛ ꯀꯞꯊꯣꯛꯏ ꯍꯦꯟꯅ ꯏꯕꯦ ꯂꯩꯅ ꯂꯩ ꯃꯍꯜꯗ ꯍꯥꯏ ꯍꯣ ꯐꯔꯝꯂꯣꯏꯌꯦ ꯃꯥꯒꯤ ꯃꯃꯥꯗꯣ ꯁꯨꯡꯐꯠ ꯍꯦꯛ ꯐꯔꯝꯂꯣꯏ ꯃꯃꯥ ꯐꯠꯇꯕ ꯑꯗꯨꯅ ꯅꯠꯇ꯭ꯔꯣ ꯃꯆꯥꯁꯨ ꯐꯠꯇ꯭ꯔꯤꯕꯁꯦ ꯏꯒꯤ ꯃꯔꯤ ꯍꯥꯏꯕꯁꯤ ꯃꯁꯤꯅꯤ ꯂꯧꯅꯕ ꯅꯥꯏꯀꯣ ꯑꯗꯨꯅꯤ ꯏꯆꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯁꯤꯅꯤ ꯑꯩ ꯀꯣꯛꯀ ꯉꯥꯎꯏ ꯀꯔꯤꯒꯤ ꯀꯣꯛ ꯉꯥꯎꯕꯅꯣ ꯃꯧ ꯁꯣꯏꯅꯥꯎ ꯃꯈꯣꯏꯅ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯋꯥꯔꯛꯀꯗꯕꯅꯤ ꯋꯥꯔꯛꯄ ꯌꯥꯗ꯭ꯔꯦꯗꯅ ꯗꯝ ꯍꯦꯛꯇ ꯐꯨꯊꯒꯗꯕꯅꯤ ꯋꯥꯈꯜ ꯇꯥꯗꯕ ꯃꯤꯗꯤꯅꯦ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕ ꯑꯁ ꯑꯩ ꯈꯪꯗꯦꯗ ꯉꯥꯡꯅꯕꯒ ꯉꯝꯗꯦ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯀꯤꯖꯕ ꯆꯥꯅꯤ ꯑꯩ ꯍꯣ ꯃꯃꯥꯗꯨꯁꯨꯅꯦ ꯃꯆꯤꯜ ꯌꯥꯝꯅ ꯀꯜꯂꯝꯒꯅꯤ ꯍꯣ ꯑꯗꯨꯅꯅꯤ
ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯅꯕꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯇꯥꯡꯗꯅꯤ ꯂꯩꯕꯥꯛ ꯂꯩꯒꯤ ꯋꯥꯔꯤ ꯄꯟꯕ ꯉꯥꯡꯅꯕ ꯃꯇꯝꯗ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥꯕꯨꯁꯨ ꯆꯤꯡꯊꯣꯛꯄꯤꯔꯤ ꯁꯅꯥꯇꯣꯝꯕꯤ ꯃꯔꯥ ꯂꯩꯕꯤ ꯍꯥꯏꯕꯗꯨ ꯇꯥꯍꯜꯂꯤ ꯃꯁꯤꯅꯤ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤꯒꯤ ꯃꯔꯥꯏꯕꯛ ꯏꯕꯦꯂꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯍꯣ ꯑꯣꯠꯈꯥꯏꯌꯨ ꯃꯊꯤꯕꯣꯡ ꯊꯣꯛꯄ ꯃꯈꯩ ꯑꯣꯠꯈꯥꯏꯌꯨ ꯑꯗꯨꯗꯕꯨ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯗꯕ ꯊꯤꯛ ꯇꯧ ꯏꯕꯦꯝꯃ ꯃꯗꯨꯗ ꯋꯥꯈꯜ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯒꯅꯅꯦ ꯃꯄꯥꯝꯗ ꯊꯣꯛ ꯍꯦꯛ ꯆꯠꯍꯟꯀꯣ ꯑꯉꯥꯡ ꯃꯈꯣꯏꯅ ꯍꯦꯛꯇ ꯂꯝꯍꯦꯟꯕ ꯌꯥꯕ꯭ꯔꯗꯣ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯁꯨꯅꯦ ꯋꯥꯏ ꯁꯪꯅ ꯂꯩꯅꯤ ꯍꯥꯏꯅ ꯑꯩꯁꯨ ꯈꯜꯂꯤꯕ ꯖꯥꯠꯅꯤꯗ ꯑꯣ ꯑꯗꯨꯝꯅ ꯇꯧꯋꯣ ꯑꯔꯦꯝꯕꯗꯅ ꯀꯣꯛ ꯁꯥꯅꯕꯅꯤ ꯀꯥꯟꯅꯔꯣꯏ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯩꯀꯥꯏ ꯅꯨꯄꯤ ꯆꯥꯏꯕꯤꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯄꯥꯎ ꯑꯃ ꯇꯝꯂꯦ ꯏꯆꯦ ꯑꯩꯈꯣꯏ ꯂꯦꯝꯕꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯦ ꯍꯣꯏꯅ ꯊꯑꯣꯏꯅꯒ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯅꯒ ꯇꯧꯍꯜꯂꯤꯔꯕ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯗꯦꯀꯣ ꯏꯆꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯥꯏꯕꯤ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯣ ꯏꯆꯦꯕꯨ ꯏꯆꯦ ꯑꯩꯕꯨꯗꯤ ꯏꯆꯦ ꯍꯣꯏꯒ ꯁꯥꯒꯩ ꯇꯤꯟꯅꯕꯗꯤ ꯅꯠꯇꯦꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯍꯥꯏꯐꯝꯕꯨꯗꯤ ꯊꯣꯛꯇꯕ ꯑꯗꯨꯗꯁꯨ ꯏꯆꯦꯕꯨꯗꯤ ꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯂꯕ ꯏꯆꯦ ꯁꯨꯝꯗꯧꯕꯅꯤꯁꯦ ꯃꯈꯥꯔꯣꯝꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯗ ꯂꯩꯕ ꯂꯨꯈ꯭ꯔꯥꯕꯤ ꯊꯝꯕꯥꯜ ꯈꯪꯉꯤꯗꯅ ꯈꯪꯉꯤ ꯀꯩꯗꯧꯔꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯋꯥꯡꯊꯣꯏ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯒ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒ ꯄꯠ ꯇꯠꯄ ꯃꯈꯩ ꯅꯨꯡꯁꯤꯟꯅꯔꯕ ꯃꯥꯜꯂꯤꯗ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯃꯗꯨꯒꯤ ꯃꯆꯥꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯕ ꯑꯩꯒꯤ ꯃꯤꯠꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯎꯕ ꯏꯆꯦ ꯃꯁꯤꯒꯤ ꯃꯆꯥꯁꯤ ꯌꯦꯡꯉꯨꯅꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯀꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯆꯥꯏꯕꯤꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯏꯇꯠ ꯇꯠꯇꯅ ꯂꯥꯏꯔꯕ ꯃꯆꯥꯒ ꯅꯨꯡꯁꯤꯅꯒꯅꯨ ꯍꯌꯦꯡ ꯇꯨꯡꯗ ꯃꯄꯨꯟꯁꯤꯗꯨ ꯌꯥꯝꯅ ꯋꯥꯔꯛꯀꯅꯤ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯄ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯐꯖꯅ ꯁꯥꯎꯅꯤꯡꯂꯦ ꯆꯥꯏꯕꯤꯅ ꯍꯦꯟꯅ ꯑꯆꯥꯛꯄ ꯃꯩꯗꯒꯤ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯨꯗ ꯂꯦꯝꯕꯤꯅ ꯁꯦꯜ ꯀꯩꯀꯥꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯂ ꯃꯥꯜꯂꯦꯗ ꯅꯨꯄꯥꯗꯨꯗꯅꯦ ꯄꯨꯡꯂꯨꯞ ꯍꯦꯛ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔ ꯃꯥꯜꯂꯦ ꯏꯆꯦ ꯍꯥ ꯑꯗꯨ ꯐꯥꯎꯕ ꯌꯧꯔ ꯃꯥꯜꯂꯦ ꯀꯌꯥꯗ ꯂꯝ ꯍꯦꯜꯂꯤꯕ ꯃꯆꯥꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤ ꯏꯆꯦ ꯐꯠꯇꯕ ꯀꯣꯝꯗ ꯈꯨꯗꯤ ꯊꯤꯗ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯑꯃꯨꯛꯇ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯋꯥꯔꯛꯍꯧ ꯅꯨꯄꯥꯗꯨꯗ ꯊꯣꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦꯅ ꯈꯜꯂꯨ ꯍꯌꯦꯡꯅꯦ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯍꯧꯅꯤ ꯄꯦꯗꯕꯅ ꯄꯤꯛ ꯍꯦꯛ ꯊꯟꯅꯤꯀꯣ ꯏꯆꯦ ꯑꯩ ꯇꯧꯒꯦ ꯃꯥꯅ ꯍꯦꯛꯇ ꯂꯝ ꯍꯦꯟꯕ ꯌꯥꯕ꯭ꯔꯥ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯐꯥꯒꯤ ꯐꯔꯥꯡꯒꯤ ꯃꯑꯣꯡꯗ ꯆꯥꯏꯕꯤ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯏꯆꯦꯗ ꯃꯇꯝ ꯆꯥꯅ ꯈꯪꯍꯜꯂꯛꯄ ꯌꯥꯝꯅ ꯐꯔꯦ ꯑꯩ ꯂꯥꯟ ꯇꯧꯒꯦ ꯍꯣꯏ ꯏꯆꯦ ꯈꯔ ꯃꯥꯕꯨ ꯁꯦꯟꯅꯕꯤꯌꯨ ꯅꯨꯄꯥꯗꯨꯒ ꯎꯅꯕꯁꯤ ꯇꯣꯏꯔꯕꯅꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯂꯧꯔꯕꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯑꯁꯦ ꯅꯨꯡꯉꯥꯏꯔꯅꯤ ꯀꯥꯏꯅ ꯈꯜꯂꯝꯗꯣꯏꯅꯤ ꯑꯩ ꯈꯪꯉꯦꯕ ꯁꯣꯏꯅꯤ ꯏꯆꯦ ꯑꯩ ꯇꯧꯒꯦ ꯍꯥꯏꯔꯤꯁꯤꯅꯤ ꯆꯥꯏꯕꯤ ꯐꯔꯦ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯁꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯑꯩ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯏꯆꯦ ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇꯕꯗꯤ ꯑꯩꯕꯨ ꯇꯥꯍꯟꯅꯨꯀꯣ ꯍꯣꯏ ꯏꯆꯦ ꯈꯪꯉꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦ ꯏꯆꯦ ꯍꯥꯏꯔꯝꯗꯨꯅ ꯆꯥꯏꯕꯤ ꯆꯠꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯁꯣꯔ ꯐꯣꯏꯅ ꯍꯣꯟꯗꯨꯅ ꯍꯥꯏꯖꯩ ꯃꯁꯤꯒꯤ ꯃꯆꯥꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕ ꯊꯕꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯅꯤꯡꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯝꯍꯦꯟꯕ ꯑꯩꯕꯨꯅꯦ ꯀꯣꯛ ꯑꯁꯤ ꯁꯥꯍꯜꯂꯤꯕ ꯃꯥꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯥ ꯃꯔꯛ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯁꯤꯒꯨꯝꯕ ꯃꯊꯥ ꯑꯁꯤꯁꯨ ꯑꯃꯨꯛ ꯌꯥꯎꯍꯜꯂꯤꯕꯅꯦꯕ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯗꯨꯒꯤ ꯃꯆꯥꯗꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯃꯃꯥꯏ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯏ ꯍꯩ ꯕꯦꯝꯃ ꯇꯣꯝꯕꯤ ꯅꯪ ꯀꯗꯥꯏꯗ ꯂꯩ ꯕꯦꯝꯃ ꯀꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯤ ꯌꯦꯡꯂꯨꯕꯗ ꯃꯆꯥꯅꯨꯄꯤꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯏ ꯑꯃꯨꯛ ꯃꯀꯦ ꯁꯦꯝꯂꯤꯕ ꯑꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕ ꯏꯃꯥ ꯊꯕꯛ ꯑꯃ ꯁꯨꯝ ꯆꯠꯀꯦ ꯇꯧꯕ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕ ꯑꯁ ꯏꯃꯥ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯗꯨꯝ ꯍꯦꯛ ꯀꯣꯠꯊꯔꯒ ꯍꯪꯈꯤꯕ ꯑꯁꯤꯅꯕꯀꯣ ꯍꯩ ꯍꯪꯗ ꯌꯥꯗꯕꯒꯤꯅꯦ ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯆꯠꯄꯨ ꯆꯠꯈ꯭ꯔꯕ ꯃꯝꯗ꯭ꯔꯤ ꯐꯥꯎꯕ ꯍꯦꯛ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯑꯗꯨꯁꯨ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯌꯨ ꯀꯗꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯦ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯏꯇꯥꯀꯣꯁꯨꯝꯒ ꯃꯥꯒꯤ ꯊꯕꯛꯗ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯆꯠꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯅ ꯃꯥꯒ ꯊꯕꯛ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯀꯔꯤ ꯊꯕꯛꯅꯣ ꯃꯥꯒ ꯑꯗꯨꯛ ꯇꯣꯏꯅ ꯅꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯕꯁꯦ ꯁꯦꯡꯅ ꯍꯥꯏꯌꯨ
ngasi sengna haidaba sungya yaroi khanglabra yare kona haige ai thengle ima ai chatlage hai hairamo haibane kona haige haibane ima thengle haiba mi ngairamlani haiduna makhong sat hek thangi masida Sanatombi na nangna chatawibा si kadaidano haiba imana chapchana khang chatpa yaroi chatkiba sungya yaroi mamai amuk laisilakduna kaino imana haiduba chatkiba yaroi haibani nangna tawbabu na ma aina khanglamoi haina khalibra as aikhoi ma sima hey lam yam nei henu na phi do hongdo chatkiba yaroi kaino mi ma nangna haiduba mi ngairamlani haiba Sanatombi ni hekta hairi laire sudanaba nupa du natrabadi nangjin haibada nupa amata laitrabara ha kaino ima karigino haibani nangna laire sudanaba misak aduga mari thamliba nangbu ngasi phawba awat apa amatte hek laihandana naning thungde yoglapagi mahairo masibo as ima mathung maram khangdana wayam na ngangbino hai karigi khangdani nangna namana pa aikhoina khangloi haina tawriba thabakto ai loina khangini hai lamyam ni henu sangshiliba khongchato hando maduna ne kari sukana bu purakloi ish lamja mani hena lure ne nang lembi mama na asomna yamna khangna wa hairaklaba asidadi nupa aduga mahaka mari leina de haina amuk lotubagi mathau ta je haina khanduna asomna hairaklambi ima migi chapmani nungsinabadabu lairi ina khunba amuk khainabra mashi yemani masi machilla se amuk khumeba hai nungsiba na puk thanba yabra hayeng na yada hukningai sei si leirtadi nang na pam sida laktuna hanglani nirani nya namana pai khoina hairi bawase hayeng nangi tungi phana bani hairi basin lamyam ni hengan chango na phidong do ma wa ma khayam na taranu ni na pa bu na muk masi khangla pothok labadi nya imai cha yum masida leiba phangloi ai bu ne mathayam ni san gano na khoi mayam gi matha sin ai pu ba thang ba ngam drabane na phidong do lembi yam na sawning na Macha ge pamadabu asiyong na thingba adoi so ai khongpham di hongloi ma hairaga phat changlakduna phamung aduda phamthei Sanatombi na nang ai gi cha aina haiba wa khudingmak nang na loina ingadabani asumna hairamlaga thokre lembi sawning bana loiri haijai mathanta amoi gera ai gi di mana loi ai gi thamai mangonda pikre ai gi mangonda laini noina phana ingonda thingleso ai di mangonda dum laini ba Sanatombi mahakna asi yawni hekta lairaba machabu hanthani yenglubagi wa natte mahakta singna mapuroiba kijai mapuroiba na wafam asi khanglakpa mikupta kari oirakani haina khallubada magi thamoi wai Sanatombi machanupi bu kupna senajai nongmadi Sanatombi amukke hena matha saba haibadu oire mahak tofam khangde mapuroiba na sumangonda amuk toiba ngangbada loire oi yamna thuna na chanupida lik adubu nupa adudagi launabu wahayu khanglabra phagi dagi ai asum saurkani ai bune yamna sawangano aina sauraga afaba khak oiroi ko Sanatombi laita phang khangde ai so hairabani asina karamba matamda lik adubu nupa adudi hekta pithok luribano haibanida as ai ne ai icha ningol ga pamjadre ningol pokpigi matha asidine hayeng sira phawbi hek sagadaba mali oi wa makha taran Nachanupida wasi hairusu phagi dagi nang oina chai charkani ko hera adobu kai wano kaino ma tawbagi su ai bu phuge ga hatge ga nate sibo aina taw haina tawhalibro sida aigi kari ira no haibanida nang mama natro nacha sibu nang na sena pham thok tabro Sanatombi hek sawing boy kai boy nang di mapa natro mama aingonda ta asum matai na ba sibu kari no mushi phurak lagi do mase hairaga makhut thangali Sanatombi na hoi masire hairaga hekta hotana chinthokri haijai kari no pa no haibanida aingonda dum dainaba ai khangdre matha mayam se ai pubu thangba ngamdre machanupi gi manakta amuk changduna hairi hai na pabung na ingonda ngasai digi ngangli chairi ba myam se nang loina tari banatra nang na sugyam na lam heli basi kari gi no haibani nang ne nang hairi sini ko nang na pa ga ai gana atu wana sana gi lik ama sabi madubu nang hekta nu pa du ta pithok na dana nang mangai ri ba ngamli basi nang ne nang ko yam na thuna lik to lawruso hauji mak chat kadabani lik to sat lawraga ne prap la kadaba lawrak ta basu yaroi
ꯑꯁ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ ꯋꯥꯗꯧꯅ ꯍꯩ ꯋꯥ ꯃꯈꯥ ꯇꯥꯅ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯃꯥꯒꯤ ꯑꯆꯤꯟꯕꯗ ꯁꯤꯖꯤꯟꯅꯧ ꯍꯥꯏꯅ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯧꯗꯣꯏꯅꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯄꯤꯊꯣꯛꯑꯣ ꯍꯥꯏꯒꯦ ꯂꯩꯔꯝꯒꯅꯤ ꯂꯧꯔꯁꯨ ꯌꯥꯅꯤ ꯏꯃꯥ ꯅꯄꯥꯅ ꯑꯩ ꯍꯥꯠꯇꯣꯔꯦ ꯍꯥꯏꯕꯅꯦ ꯆꯠꯂꯣ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ ꯀꯨꯁꯨꯝꯕ ꯍꯧꯔꯒ ꯆꯠꯃꯤꯟꯅꯧ ꯂꯤꯛꯇꯨ ꯂꯧꯔꯒ ꯄ꯭ꯔꯞ ꯑꯃꯨꯛ ꯂꯥꯛꯀꯗꯕ ꯆꯠꯂꯣ ꯂꯦꯝꯕꯤ ꯈꯨꯝꯐꯝ ꯑꯃ ꯈꯪꯗꯦ ꯂꯥꯏꯔꯕ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ ꯃꯗꯨꯕꯨ ꯀꯃꯥꯏꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯧꯔꯨꯅꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯁꯠ ꯂꯧꯔꯨꯔ ꯌꯥꯔꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯂꯦꯝꯕꯤ ꯅꯝꯗꯅ ꯂꯣꯏꯁꯤꯜꯂꯤ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤꯅ ꯂꯥꯎꯏ ꯍꯥꯏ ꯂꯤꯛꯇꯣ ꯄꯨꯗꯅ ꯍꯜꯂꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯅꯪ ꯂꯦꯝꯕꯤ ꯀꯨꯁꯨꯝꯕ ꯍꯧꯗꯨꯅ ꯆꯠꯃꯤꯟꯅꯩ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯔꯤ ꯍꯥꯏꯔꯛꯏ ꯂꯣꯏꯔꯦꯍꯦ ꯅꯣꯏ ꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯃꯥꯕꯨ ꯃꯤ ꯐꯠꯇꯕ ꯃꯤꯗꯧꯅ ꯑꯩ ꯈꯪꯗꯦ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯑꯣꯏꯗꯦ ꯃꯗꯨ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯁꯨꯝ ꯆꯠꯂꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯇꯨꯅ ꯂꯦꯝꯕꯤꯅ ꯍꯥꯏ ꯅꯠꯇꯦ ꯀꯨꯁꯨꯝ ꯑꯩꯕꯨ ꯀꯩꯗꯧꯔꯕ ꯆꯞ ꯑꯃꯨꯛ ꯂꯦꯞꯄꯤ ꯀꯨꯁꯨꯝꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯛꯄ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯛꯏꯕ ꯑꯗꯨꯕꯨꯔꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯝꯁꯤꯟꯈ꯭ꯔꯕ ꯑꯁꯤ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯂꯩꯇꯦ ꯁꯅꯥꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯡꯃꯛꯅꯤ ꯀꯤꯖꯕꯗꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯕꯁꯤ ꯃꯪꯂꯦꯝꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯥꯅꯨꯄꯤ ꯍꯜꯂꯛꯇ꯭ꯔꯤ ꯍꯜꯂꯛꯇ꯭ꯔꯤ ꯀꯌꯥꯗ ꯂꯝ ꯍꯦꯜꯂꯤꯕ ꯃꯆꯥꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯐꯅ ꯉꯥꯡꯉꯤ ꯃꯥꯅ ꯃꯋꯥ ꯂꯧꯗ꯭ꯔꯤꯕ ꯑꯁꯤꯅꯤ ꯅꯃꯥꯅ ꯆꯥꯅꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯇꯧꯏ ꯀꯩꯅꯣ ꯑꯩ ꯑꯃꯨꯛ ꯄꯛꯁꯤꯟꯕꯤꯔꯛꯂꯤꯕ ꯑꯁꯤꯕꯣ ꯍꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤꯅꯦ ꯍꯦꯔ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯗꯨꯕꯨ ꯋꯥꯔꯗ ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯒꯦ ꯁꯤꯗ ꯅꯪꯅ ꯅꯆꯥꯁꯤꯕꯨ ꯁꯦꯟꯅꯗꯕ ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯃꯄꯥ ꯅꯠꯇ꯭ꯔꯕ꯭ꯔꯣ ꯃꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩꯒꯤ ꯏꯊꯛꯇ ꯍꯦꯛꯇ ꯇꯥꯕ ꯑꯃꯅ ꯑꯃ ꯇꯧꯔꯁꯨ ꯑꯩ ꯍꯦꯛꯇ ꯆꯦꯟꯅꯕ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯅꯪ ꯑꯃꯨꯛꯇ ꯀꯅꯥꯗꯅꯣ ꯍꯪꯂꯨꯁꯨ ꯍꯣꯏ ꯍꯪꯖꯔꯨꯒꯦ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯕꯒ ꯌꯨꯝ ꯇꯝꯅ ꯀꯨꯁꯨꯝ ꯆꯪꯂꯛꯏ ꯁꯅꯥꯇꯣꯝꯕꯤꯅ ꯏꯕꯦꯝꯃ ꯀꯨꯁꯨꯝ ꯏꯆꯥ ꯂꯦꯝꯕꯤꯗꯤ ꯃꯥꯗꯤ ꯀꯗꯥꯏ ꯂꯩꯍꯧꯔꯦ ꯏꯃꯥ ꯍꯥꯏꯌꯨꯅꯦ ꯃꯥ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯄꯥꯕꯨꯡꯒ ꯑꯩꯒ ꯉꯥꯏꯔꯝꯂꯤꯕꯅꯤ ꯀꯨꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯇꯥ ꯂꯦꯝꯕꯤꯗꯣ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯇꯣꯝꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯪꯂꯦꯝꯅ ꯀꯔꯤ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯈ꯭ꯔꯦ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯄꯥꯕꯨꯡ ꯈꯣꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯩꯁꯨ ꯊꯤꯕ ꯐꯪꯂꯔꯣꯏ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈ꯭ꯔꯦ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯀꯩꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯂꯤꯛꯂꯧ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯆꯦꯟꯈ꯭ꯔꯕ ꯃꯪꯂꯦꯝꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯦꯔꯥ ꯅꯆꯥꯅꯨꯄꯤꯗ ꯑꯩꯅ ꯃꯉꯣꯟꯗ ꯆꯦꯜꯂꯣ ꯍꯥꯏꯅ ꯏꯟꯁꯤꯟꯕꯗꯧꯅ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯅꯆꯥꯅꯨꯄꯤꯅ ꯅꯨꯄꯥꯗꯨꯗ ꯊꯑꯣꯏꯅ ꯆꯦꯜꯂꯤꯕ ꯑꯣꯏꯔꯤꯅꯤ ꯃꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯃꯆꯤꯜ ꯑꯁꯤ ꯈꯨꯝꯗꯅ ꯍꯥꯏꯔꯒ ꯐꯨꯒꯦ ꯇꯧꯏ ꯍꯣꯏ ꯃꯥ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡꯗꯨ ꯆꯦꯠꯅ ꯍꯦꯛꯇ ꯂꯣꯟꯁꯤꯜꯂꯤ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯍꯣꯏ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯣ ꯍꯥꯡꯂꯣꯏꯌꯦ ꯍꯦꯛ ꯇꯧꯔꯒ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯃꯈꯣꯏ ꯄꯥꯕꯨꯡꯅꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯃꯄꯥꯗ ꯂꯦꯛꯂꯒꯅꯦ ꯍꯌꯦꯡ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯤꯕ ꯉꯥꯏꯕꯤꯔꯣ ꯃꯁꯤꯗ ꯃꯪꯂꯦꯝꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯎ ꯑꯍꯥ ꯍꯥꯏꯔꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯑꯁꯦꯡꯕꯔꯣ ꯍꯥꯏꯁꯦ ꯀꯗꯥꯏ ꯑꯩꯒꯤ ꯆꯩꯁꯨꯗꯤ ꯑꯍꯥ ꯁꯅꯥꯇꯣꯝꯕꯤ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯅꯪꯗꯦ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤ ꯃꯪꯂꯦꯝꯅ ꯂꯥꯎꯏ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ ꯁꯅꯥꯇꯣꯝꯕꯤ